ngasi ayu phone ki tongan tongan manipuri si phone sing digi maru oi bi ipausing khongachraga manipur top channel gi maike digi myam da thamjagi ahan bada covid ward nurse ka doctor ga funakhre porampat leiba jenims ki covid ward leidiba positive oibising layeng na ba mathau tawhaliba ppe upa doctor amasum nurse ngarang numidang funakhre thaudo dugi cctv footage social media da viral oirakre positive oibising amasum makhoibu Famsenabasingna koisa chatliba COVID ward number 3 da thokiba thaudo adugi matangda nurse amana makpu doctor amana phubire hain authority da wakalakre maduga loinana chief minister na thaudo adu karamna thokibano haiba yengsinanaba khangalakpagi matungina mari lainaba authority na committee ama sembaga loinana inquiry sathaba hokre Thajabiyaba mafamdagi phangba paun hai ngarang numidangi thaudo du yaningdaba phongdokladunu ngasi hospital asigi nursing na director gi office mamangda laktuna asum aran puthokpinaba taksinki thaudo dugi pau phangbadagi jenims da inspection lakhiba manipulenga ki principal secretary health and family welfare nasu nursing aduga unaduna wari sanaki Pausina makhatana hai thaudo adu nurse aduna atopa anaba ama yengsilingai da doctor aduna atopa anaba ama gi manakta laknaba kawbada lakti haibagi wahauda sinda paudana aduna khatnarakpadigi khut yawnarakhibani makhoi anina phunabadu atopa nursing na yamna kana khamdona bohonaki positive oiba mioi kharasu manak adu waida leptuna makhoi gi mataw adu kumaigumna yengba ukhi Ngarangi kuthonabagi thaudo aduda chenariba doctor amasum nurse adu handakte health and family welfare na covid la yengbada sijinanaba thabak lawbada yawrakiba ngaktani haina su phongdorakli atopa pawamana sahi manga gi makha gi angang singna face mask upaloidabane leba asida covid 19 dagi ngakthonaba mipung khudima face mask upnaba laingakna khangan kiba lairabasu ministry of health and family welfare ki makha da leba directorate general of health services DGHS ki maikeri sahi mangagi makhada leba angang singna face mask ufaloidabani haina phongdokre agency dagi phangwa pawsina makhata na hai wafam asi leba asigi sahi taraga nipan gi makhada leba angang sing laisat asidagi ngakthoknaba lakhot kedaba section tharang sing lakthokpagi saruk oina DGHS ki maikeri gi phongdokibani pawsina sahi manga amadi makhada leba angang singbu covid 19 dagi ngakthoknabani haiduna face mask upanba tawroidabani adumanama sahi taruk tagi taraga mathe phawgi manungda leba angang singi oinadi mama mapa oibisingi miyeng makhada uphangadabani covid 19 na naraba miyoi singda kapliba steroid asi tangai phadaba mayai oirap kanna nabadagi yamna kanna naba miyoi sing khakta kapadabani anabigi layong leitriba miyoi singda yariba makhai kapa amadi sijinaba tawroidabani steroid asi sijinanaba matamda mafam matam amadi sang sapsana hendokpa yaudana sijinagadabani amadi doctor gi advice yaudana sijinaba tawroidabani emergency use authorization drug ama oiriba remdesivir asi angang singda sijinaroidabani amasum hida asi sai taraga nipan gi makhada leiba angang singna sijinaba matamda tholakpa yaba layong singi marakta haujik phawbigi oina data laitri hairi Anoba guidelines singi matungina COVID positive oirabasu layong uthoktaba angang singda hidak tharoidabani madugi mathakta masi leba chinjak marangkaina pijabagi mathakta face mask ufanba khutcha ningthina amadi toina hamdokhanba amadi physical distancing na singba lainga ki protocol sing ngakna chalangadabani amasum layong uthokpa horakpa singi oinadi lehau hankinaba amadi khanau nabana singba anaba singdagi fagalaknaba paracetamol 10.16 amadi adu pung mari natragana taru khudingi saba tangai fadabani amadi lokhuba yawrabadi lumbu saba isingda thum haptuna khanau tengadabani anabigi layong sing khudong thiningai oibi yai haibigi singnaba lairabadi khudakta oxygen therapy pigadabani loinana anabigi phibam khara lurab angang singgoinadi acute respiratory distress syndromes amadi shock develop tawba yabigi phibam lairabadi khudakta Tokthokpa yaba analaying sing pigadabani amasum bacteria infection lay haibigi singnaba lairabadi antimicrobial thagadabani amadi organ gi anaba lairabadi renal replacement therapy na singba organ support meditation pigadabani loinana yarabadi mama mapa oibisingna sei taraga ni thoidigi taraga ni pan phawbigi manungda lairiba masa singbu cardiopulmonary exercise
tolerance test ki damak minute taruk walk test to hongadabani haina Directorate General of Health Services ki anoba guidelines aduna makata na haidi atopa pawama na mo lengak na CM ki ba Kangpokpi District Masakhangde NPO Kangpokpi District CM le haibisi Naga People's Organization NPO na karigumba tanpam amata da khangkiba laite kanagumba government amata na thokiba order makhoi khangde loinana kanagumba authority amana stakeholder tanaramdana nakal amatagi oina thokiba order yaba ngamloi haina NPO na thokiba serol amana fongdorakli handakta koki NP Sadar Hills Kangpokpi na thokiba serol amada Asian Highway expansion yauna lamga mari lainaba thabak khudingma Sadar Hills Autonomous District Council gi manungda leba Kangpokpi district ki land record punamak Kangpokpi da transfer tawdriba phawba lepkadabani haina fongdokiba wafam adu NPO na kana yaningdaba fongdorakli haina supali atopa pawamana DMU gi makhada leba college singi semester exam online da pangtholagani COVID-19 gi laina laisat asina maramoiduna dana manjuri DM University gi makhada leba college singi semester examination sing pangthok pangamduna laikibado lagliba jun kunga taruk tagi hauraga online ki kuthangna pangtholagani DMU gi examination controller na thadorok pasiro lamana hai university asigi makhada leriba college singi BA BSc BCom BBA BPS BLB na singba coursing asigi third amadi fifth semester gi examination sing asi online si kuthang tha si kungani pa nagi hoduna pangtholagani loinana examination singi admit card university gi website www.examinations.dmuportal.in www.examination.dmuportal.in digi download tabu yaragani haina sa phongdorakli atopa pawamana mo honaba yabo honarabasu ngamlaktabadigi mapuda sinna thokrabanina aikhoi hena section bagi matam yaurakle Govindas Konthaujam government sinduna tongan tongan ba lining laison punamak pangthok tuna laida thajaba thamduna sinna thokrabasu aikhoi na section rabadi COVID-19 laiset asidagi aikogi punsi kanba ngamloi maramaduna se minister na honaba yabo honarabasu ngamlaktabadigi ishorda sinna thokrabanina aikhoi hena section bagi matam yauri haina Manipur Pradesh Congress Committee MPCC gi president Govindas Konthaujam na phongdokre haukiba sahida Bishnupur district headquarter gi lokoi pat leiba hana DC office building da hangdoklamba COVID care center district hospital Bishnupur amasung anisupa COVID care center oina hangdoknaba sem sariba Mangol Nganbi college Ningthaukhongda local MLA amasung Manipur Pradesh Congress Committee MPCC gi president Govindas Konthaujam na koina satuna hakthengna yengsinkibaga loinana Kiamba Ningsing Sanglen Bishnupur COVID vaccination center hangdona bu wakhana khare yengsin khongsat amadi wakhana kibadu the deputy commissioner Krishna Kumar AC to DC Hanjambam Bobby Sharma SDO Bishnupur Mamoni Dole CMO Bishnupur Dr. and Gyaneshwar COVID-19 District Surveillance Officer Dr. Rai Chandrasu Saruyaki han phongdorakli atopa pawamana Mahairoi Loop Taruna Lenga Kamari Lenaba Department Singi Makok Singa Paminadana Wari Sanabada Yanaba Purakre Mahairoi Loop Taruka Lenga ki Higher and Technical Education Amadi ACERT ki Commissioner ga Punangasi Paminadana Wari Sanabada Tuan Wapam Kyara Yanaba Purakre Manipur gi Mahairoi Loop MSU MSF Desam KSA Suk Amadi EMS Hairiba Mahairoi Loop Taru Asigi Maruiba Thaupuba Singna Puna Kuyek Piduna Tadurakpa Sirolamana Hai Mahairoi Loop Taru Asiga Higher and Technical Education is Amadi ACERT gi Commissioner gi Thaupuriba Mangsa Tabam Hare Krishna ga Paminaduna Wari Sahabi gi Thabak adu Babu Parada Leba Office da ngasi pung Tara Makhairom Taba Matamdagi Hauduna Satakibane Wari Sanabadu Tongan Wapam Tarukna Yanaba Puraki Wapam Singadudi Class 10 Amadi 12 ki exam asi cancellation natragana exam conduct tobagi wareb ki matang na Mahairoi amadi miyam gi samam na bamsumi pai ba kokna ba athubada order ama thokna ba wafam thamki higher education amadi school education teaching training center natragana institute athuba matamda hangbiduna continuous development program paikhatna ba hotna biduna laibaki thawai kya puriba intellectual society da laibiribasing asibu yokhatna ba athuba Atubura Tabak Paikatpina Batamki Hanus Pali
ꯑꯇꯦꯟꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯄꯥꯎ ꯈꯔ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯀꯨꯝꯒꯤ ꯅꯣꯡ ꯌꯧꯔꯛꯈ꯭ꯔꯦ ꯔꯥꯏꯒꯔꯗ ꯔꯦꯗ ꯑꯦꯂꯥꯔꯠ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯔꯥꯏꯒꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯌꯦꯡ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯗꯨꯅ ꯔꯦꯗ ꯑꯦꯂꯥꯔꯠ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯨꯟ ꯀꯨꯟꯗꯒꯤ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯆꯥꯡꯆꯠꯇ mm58ꯀꯤ ꯅꯣꯡ ꯆꯨꯈꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃꯗ ꯀꯂꯦꯛꯇꯔ ꯅꯤꯙꯤ ꯆꯧꯙꯨꯔꯤꯅ ꯍꯥꯏꯈꯤ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯉꯁꯤ ꯑꯃꯁꯨꯡ ꯍꯌꯦꯡ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯔꯦꯗ ꯑꯦꯂꯥꯔꯠ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯖꯨꯟ 12 ꯑꯃꯁꯨꯡ 13ꯒꯤꯗꯃꯛꯇꯁꯨ ꯑꯣꯔꯦꯟꯖ ꯑꯦꯂꯥꯔꯠ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟꯒꯤ ꯔꯟꯇꯒꯤꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯔꯅꯥꯏꯗ ꯈꯥ ꯅꯣꯡꯆꯨꯞ ꯃꯣꯟꯁꯨꯟꯁ ꯑꯗꯨ ꯊꯨꯡꯂꯔꯦ ꯍꯥꯏꯕꯗꯨ ꯏꯟꯗꯤꯌꯥ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯇꯣꯞꯄ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟꯅ ꯄꯣꯂꯤꯑꯣ ꯇꯤꯝ ꯉꯥꯛꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ 2 ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯄꯥꯀꯤꯁꯇꯥꯟꯅ ꯄꯣꯂꯤꯑꯣ ꯚꯦꯛꯁꯤꯅꯦꯁꯟ ꯋꯥꯔꯀꯔꯁꯤꯡ ꯉꯥꯛꯅꯕꯒꯤ ꯗ꯭ꯌꯨꯇꯤ ꯁꯤꯟꯅꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ 2 ꯉꯔꯥꯡ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃꯗ ꯂꯥꯛꯄꯁꯤꯡꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯄꯣꯂꯤꯑꯣ ꯇꯤꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯔꯝꯂꯕ ꯇꯨꯡꯗ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯍꯜꯂꯛꯈꯤꯕꯗ ꯈꯥꯏꯕꯔ ꯄꯈꯥꯇꯨꯟꯈꯋꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯥꯔꯗꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯅꯝ ꯑꯖꯝꯅ ꯍꯥꯏꯈꯤ ꯆꯌꯦ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯑꯗꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯗ꯭ꯔꯥꯏꯕ ꯑꯃ ꯍꯧꯈꯤꯕꯒꯤ ꯅꯨꯃꯤꯠ 2ꯒꯤ ꯇꯨꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯑꯃꯗꯤ ꯀꯣꯚꯤꯗꯀꯤ ꯍꯤꯗꯥꯛꯁꯤꯡ ꯍꯨꯔꯥꯜꯂꯝꯕ ꯗꯣꯛꯇꯔ ꯐꯥꯔꯦ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯒꯤ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯑꯃꯁꯨꯡ ꯔꯦꯝꯗꯦꯁꯤꯚꯤꯔ ꯏꯟꯖꯦꯛꯁꯟꯁꯤꯡ ꯍꯨꯔꯥꯜꯂꯒ ꯄꯦꯁꯦꯟꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯃꯃꯜ ꯋꯥꯡꯅ ꯌꯣꯜꯂꯝꯕꯒꯤ ꯃꯔꯥꯜꯗ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯗꯣꯛꯇꯔ ꯑꯃ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯑꯣꯏ 5 ꯐꯥꯔꯦ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯗꯤ.ꯀꯦ. ꯊꯥꯀꯨꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯂꯈꯅꯧꯗ ꯂꯩꯕ ꯔꯥꯐꯦꯌꯥꯝ ꯀ꯭ꯂꯕ ꯃꯅꯥꯛꯇꯒꯤ ꯐꯥꯈꯤꯕꯅꯤ ꯃꯈꯣꯏꯗꯒꯤ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯂꯥꯌꯦꯡꯅꯕꯒꯤ ꯏꯟꯖꯦꯛꯁꯟ 19 ꯑꯃꯁꯨꯡ ꯔꯥꯝꯗꯦꯁꯤꯚꯤꯔ ꯏꯟꯖꯦꯛꯁꯟ 19 ꯂꯧꯈꯠꯈꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯐꯣꯟ 9 ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 13,000 ꯃꯣꯇꯣꯔꯁꯥꯏꯀꯜ 2 ꯑꯃꯁꯨꯡ ꯀꯥꯔ ꯑꯃꯁꯨ ꯐꯥꯈꯤ ꯑꯦꯀ꯭ꯌꯨꯁ ꯋꯥꯃꯤꯠ ꯍꯨꯁꯦꯟ ꯔꯥꯝ ꯃꯅꯣꯍꯔ ꯂꯣꯍꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯑꯃꯅꯤ ꯑꯇꯩ ꯃꯤꯑꯣꯏ 5 ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯋꯥꯔꯗ ꯑꯦꯁꯤꯁꯇꯦꯟꯠꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯗꯤꯡꯀꯨꯒꯤ ꯂꯣꯏꯅꯕꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯍꯥꯛꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯍꯟꯕꯤꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯁꯣꯏꯗꯅ ꯄꯦꯟꯒꯅꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯛꯅꯥꯏꯔꯕ ꯉꯉꯣꯝ ꯗꯤꯡꯀꯨꯒꯤ ꯂꯣꯏꯅꯕꯤ ꯕꯥꯕꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯡꯀꯨ ꯃꯁꯥꯃꯛ ꯑꯐꯕ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯄ ꯄꯥꯝꯂꯝꯕ ꯃꯤꯁꯛꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕ ꯑꯃꯗꯤ ꯏꯁꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯀꯨꯝꯖꯥ ꯏꯪ 2013ꯀꯤ ꯑꯒꯁ꯭ꯠ ꯊꯥ ꯑꯗꯨꯋꯥꯏꯗ ꯃꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯀꯦꯟꯁꯔꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤꯗꯃꯛ ꯇꯥꯎꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯗꯤꯡꯀꯨꯅ ꯄꯥꯝꯖꯔꯝꯕ ꯑꯃꯗꯤ ꯊꯝꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯤꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁꯤꯌꯟ ꯆꯦꯝꯄꯤꯌꯟꯁ ꯄ꯭ꯔꯗꯛꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯉꯉꯣꯝ ꯗꯤꯡꯀꯨꯒꯤ ꯂꯣꯏꯅꯕꯤ ꯉꯉꯣꯝ ꯑꯣꯡꯕꯤ ꯕꯥꯕꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯙꯔꯃꯁꯥꯂꯥꯗ ꯅꯨꯡꯇꯤꯒꯤ ꯍꯥꯡꯂꯤꯕ ꯍꯣꯇꯦꯜ ꯑꯃꯗꯤ ꯕꯦꯀꯔꯤ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕꯅ ꯀꯣꯟꯁꯤꯟꯗꯕ꯭ꯔꯥ ꯀꯣꯚꯤꯗ-19ꯒꯤ ꯁꯥꯊꯤꯔꯕ ꯁꯦꯀꯦꯟ ꯋꯦꯚꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯇꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯂꯥꯎꯊꯣꯛꯇꯨꯅ ꯆꯠꯅꯍꯟꯕꯒꯤ ꯃꯊꯛꯇ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯐꯥꯎꯕ ꯊꯝꯖꯤꯜꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯙꯔꯃꯁꯥꯂꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯣꯇꯦꯜ ꯑꯃꯁꯨꯡ ꯕꯦꯀꯔꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯆꯠꯅꯍꯜꯂꯤꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯀꯟꯕ ꯑꯊꯤꯡꯕꯅ ꯀꯣꯟꯁꯤꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯦ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯑꯃꯗꯤ ꯙꯔꯃꯁꯥꯂꯥꯕꯨ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯔꯛꯄꯗꯒꯤ ꯄꯥꯎꯆꯦꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜ ꯑꯃꯗ ꯐꯥꯎꯕ ꯆꯪꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯅꯟ ꯂꯣꯀꯦꯜ
ꯁꯦꯜꯁꯃꯦꯟꯁ ꯅꯍꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯐꯥꯎꯕ ꯍꯥꯡꯉꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯍꯦꯟꯗꯣꯔꯛꯂꯕ ꯐꯥꯎꯕꯗꯁꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯂꯣꯜꯍꯧꯈꯤꯗꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯍꯟꯗꯨꯅ ꯆꯥꯕ ꯊꯛꯄꯗꯤ ꯇꯧꯍꯟꯗ꯭ꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯊꯥꯔꯝꯕ ꯇꯦꯕꯜ ꯑꯃꯗꯤ ꯆꯧꯀ꯭ꯔꯤꯅꯆꯤꯡꯕꯁꯤꯡ ꯄꯨꯂꯞ ꯂꯣꯟꯈꯠꯅꯗꯨꯅ ꯊꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯁꯨꯞꯅꯇꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯂꯒ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯠꯇꯅ ꯙꯔꯃꯁꯥꯂꯥꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕꯦꯀꯔꯤ ꯑꯃꯁꯨꯡ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯣꯇꯦꯜ ꯑꯃꯁꯨꯡ ꯕꯦꯀꯔꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯊꯣꯡ ꯍꯥꯡꯂꯛꯄꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯕꯨꯗꯤ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯀꯣꯟꯁꯤꯟꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯆꯠꯅꯍꯟꯒꯗꯕ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯃꯁꯨꯡ ꯕꯦꯀꯔꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯁꯤꯕꯨꯗꯤ ꯑꯈꯟꯅꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯀꯣꯝꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯊꯝꯂꯛꯂꯤꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯝꯊꯣꯛꯇꯨꯅ ꯑꯌꯥꯕ ꯄꯤꯈꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯃꯥꯡ ꯊꯥꯒꯤ 29ꯗ ꯏꯀꯣꯟ ꯀꯣꯟꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡꯏꯟꯅ ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯑꯍꯦꯟꯕ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯃꯁꯨꯡ ꯃꯦ 18, 2018ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯣꯇꯦꯜ ꯑꯃꯁꯨꯡ ꯕꯦꯀꯔꯤꯁꯤꯡ ꯊꯣꯡ ꯍꯥꯡꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯄꯥꯎꯆꯦ ꯑꯃꯗꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯇꯦꯟꯇꯛꯅ ꯐꯣꯡꯂꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯑꯦꯝꯑꯣ ꯀꯣꯚꯤꯗ-3 ꯕꯣꯟꯁꯟ ꯊꯕꯛ ꯂꯧꯊꯣꯛꯅꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯖꯦꯅꯤꯝꯁ ꯀꯣꯚꯤꯗ-3ꯗ ꯃꯊꯧ ꯇꯥꯔꯤꯕ ꯅꯔꯁ ꯑꯃꯁꯨꯡ ꯀꯣꯚꯤꯗ-3 ꯑꯦꯝꯑꯣ ꯄꯥꯎꯃꯝ ꯕꯣꯟꯁꯟꯅ ꯑꯦꯁꯣꯜꯠ ꯇꯧꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯕꯣꯟꯁꯟꯕꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯇ꯭ꯔꯦꯟ ꯅꯔꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯕꯣꯟꯁꯟꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯊꯧ ꯇꯧꯔꯤꯕ ꯅꯔꯁꯁꯤꯡꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯣꯟꯁꯟꯕꯨ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯅꯔꯁꯁꯤꯡꯅ ꯊꯕꯛ ꯂꯦꯞꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯔꯦ ꯑꯃꯁꯨꯡ ꯕꯣꯟꯁꯟꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯊꯧ ꯇꯧꯔꯤꯕ ꯅꯔꯁꯁꯤꯡꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯔꯁꯁꯤꯡꯅ ꯊꯕꯛ ꯂꯦꯞꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯦ ꯑꯃꯗꯤ ꯕꯣꯟꯁꯟꯕꯨ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ FIR ꯄꯥꯟꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯄꯜꯂꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯟꯇꯦꯟ ꯑꯃꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ, ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯟꯄ꯭ꯂꯥꯟ ꯚꯦꯛꯁꯤꯅꯦꯁꯟꯅ ꯃ꯭ꯌꯨꯇꯦꯟ ꯁ꯭ꯇ꯭ꯔꯦꯟꯁꯤꯡ ꯊꯣꯛꯍꯜꯂꯛꯏ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ PMꯗ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫ ꯑꯦꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯣꯟ ꯀꯣꯚꯤꯗ-19ꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯕ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯉꯁꯤ ꯄꯥꯛ ꯁꯟꯅ ꯇꯣꯈꯥꯏꯗꯕ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯗꯕ ꯚꯦꯛꯁꯤꯅꯦꯁꯟꯅ ꯃ꯭ꯌꯨꯇꯦꯟ ꯁ꯭ꯇ꯭ꯔꯦꯟꯁꯤꯡ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯛꯏ ꯑꯃꯗꯤ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁ ꯏꯟꯐꯦꯛꯁꯟ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠ ꯏꯟꯗꯤꯌꯟ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯁꯣꯁꯤꯑꯦꯁꯟ IPHA, ꯏꯟꯗꯤꯌꯟ ꯑꯦꯁꯣꯁꯤꯑꯦꯁꯟ ꯑꯣꯐ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯑꯦꯟড ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯁꯤꯟ IAPSM ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯦꯁꯣꯁꯤꯑꯦꯁꯟ ꯑꯣꯐ ꯏꯄꯤꯗꯤꯃꯣꯂꯣꯖꯤꯁ IAE ꯅ ꯍꯥꯏ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕ ꯄꯥꯛ ꯁꯟꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯒꯤ ꯃꯊꯛꯇ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡ ꯔꯤꯛꯁ ꯂꯩꯔꯕꯁꯤꯡꯗ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯅꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯤꯚꯝ ꯑꯁꯤꯗ ꯆꯍꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯚꯦꯛꯁꯤꯅꯦꯁꯟ ꯍꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯂꯣꯖꯤꯁꯇꯤꯛ ꯑꯃꯁꯨꯡ ꯑꯦꯄꯤꯗꯤꯃꯣꯂꯣꯖꯤꯀꯦꯜ ꯗꯦꯇꯥꯗ ꯒꯥꯏꯗ ꯇꯧꯗꯨꯅ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯊꯕꯛ ꯍꯦꯟꯅ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯁꯨ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯄꯤꯁꯤꯟꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯄꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯄꯥꯎ ꯑꯃꯅ UPꯗ ꯅꯨꯄꯥ ꯑꯃꯗ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯚꯦꯛꯁꯤꯟ ꯗꯣꯁ ꯑꯅꯤꯃꯛ ꯀꯥꯞꯁꯤꯟꯈ꯭ꯔꯦ, ꯊꯤꯖꯤꯟꯅꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯂꯤꯠꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯄꯥ ꯑꯃꯗ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯗꯣꯁ ꯑꯅꯤꯃꯛ ꯀꯥꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯔꯥꯕꯔꯄꯨꯔꯥ ꯂꯣꯀꯦꯂꯤꯇꯤꯗ ꯍꯥꯡꯕ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯗꯨ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯚꯦꯛꯁꯤꯟ ꯀꯥꯞꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯕ ꯅꯔꯁꯁꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯃꯉꯣꯟꯗ ꯚꯦꯛꯁꯤꯟ ꯗꯣꯁ ꯑꯅꯤꯃꯛ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫
ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯚꯦꯛꯁꯤꯟ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯗꯣꯁ ꯑꯗꯨ ꯃꯇꯝ ꯈꯔ ꯒꯦꯞ ꯄꯤꯔꯒ ꯀꯥꯞꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯁꯨꯡ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯈꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ CMOꯗ ꯄꯥꯎꯗꯝꯈꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯈꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯊꯝꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯐꯝ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯔꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯟꯈꯤ ꯑꯃꯔꯣꯝꯗ CMOꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯅꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯚꯦꯛꯁꯤꯟꯒꯤ ꯗꯣꯁ ꯑꯅꯤ ꯀꯥꯞꯁꯤꯟꯕꯗ ꯃꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯏ ꯄꯥꯎꯁꯤꯡ ꯂꯩꯕꯒ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ